Amsi port police kogi platinum uranium mining tong ya port to sira bro komale sigi tata mayam je kogi drill sigi mamang do oise sigi drill je mining tong na pon yang masi si mining tong na pon ni Mana highway tu tata sigi tata kun thani chakri je kano je sakri mayam je mo si platinum gumba uranium mining tong ya bra du oi dini masi mayam akhoi tawrisibu karinu yengbiu ne asibu sahi mari manga dagi Lamphel gi part ana leramba water board is loina mangi badagi Kusem gi sau thok tana masidai da manghal do akhoi mayam da piri ba wa mayam je kokna ba dana water body semkat na ba haidana kan hona dana usinna sinna hantakta wa order pi dana Lamphel gi phumdi mayam si kothok na ba dredging tong na ba gi machine thunga ba sibu lambi sidai da yamna laibang ning ba saba kanano masak khangda ba masina masida chalakanda Manipur stagi uranium sing thokani adu yemu machine thungare gaina masida propaganda sandoga masida da wati wariam toroga praja mayam si ngauhan na ba honariba natta ba sando ibase masi ongta praja mayam sing sugum ba tonga sandok podagi akoi si tumbam chabam praja mayam se amada khangdre tawriba mayam se adu masi ongta kanano masigi nipa si kanano ongta mayam pharga police ongta sinabio Madugi reward to akoi ongta pige sugumba oidaba sandoga masidai da irang sin mit chupagi dam laina hona riba mioi khara akoi Manipur da leire masidagi ongta akoi section minadra di yarroi aduna hojiki nipa si ongta kanano karino pharaga masa akoi dam ru sinabio adu mi gi Lamphel water body gi tawgudaba machine mayam sibu magi pausina Seran turan tagi dana sandok dana lana chakhraga di machine ga sibu sok mamanyamba phangdaba machine jo mai ga thana roidra ba tawrise Sugum misi matam sana wara hogla dia koi Manipur sangkat pawaga ni ko Manipur kan bawaga ni ko mayam mateng pang biyong ta masi phana na masi